ꯀꯥꯡꯈꯗ ꯂꯤꯟ ꯆꯪꯂꯒ ꯇꯨꯝꯕ ꯉꯝꯕ ꯍꯧꯅꯗꯦ, ꯀꯨꯀꯤꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ ꯃꯊꯧ ꯇꯥꯏ, ꯆꯤꯡꯈꯩ꯫ ꯀꯥꯡꯈꯗ ꯂꯤꯟ ꯆꯪꯕ ꯈꯨꯖꯤꯟꯗ ꯇꯨꯝ ꯌꯨꯕ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯀꯥꯡꯈꯗ ꯂꯤꯟ ꯆꯪꯂꯒ ꯇꯨꯝꯕ ꯉꯝꯕ ꯍꯧꯅꯗꯦ, ꯂꯤꯟꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤꯕ ꯀꯨꯀꯤꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯇ꯭ꯔꯤꯕ ꯐꯥꯎꯕ꯫ ꯃꯅꯤꯄꯨꯔ ꯏꯪ ꯆꯤꯛꯄ ꯂꯩꯔꯣꯏ ꯍꯥꯏꯅ ꯁꯤꯁꯤꯌꯥꯟ ꯐꯣꯔꯝ ꯄꯤꯁ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯑꯉꯣꯝꯆꯥ ꯆꯤꯡꯈꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯤꯁꯤꯌꯥꯟ ꯐꯣꯔꯝ ꯄꯤꯁ ꯀꯃꯤꯇꯤꯅ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯂꯤꯕ ꯃꯩꯇꯩꯁꯤꯡꯗ ꯍꯧꯈꯤꯕ ꯃꯦ 15ꯗꯒꯤ ꯍꯧꯅ ꯑꯉꯝꯕ ꯆꯥꯅ ꯊꯛꯅꯕ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯝꯕꯤ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯄꯣꯝꯕꯤ ꯈꯣꯈꯨꯜꯒꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯑꯁꯤ ꯆꯤꯡꯈꯩꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡꯒ ꯁꯥꯏꯖꯤꯟ ꯂꯣꯟꯅꯔꯤꯕ ꯄꯣꯝꯕꯤ ꯈꯣꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯀꯨꯀꯤꯁꯤꯡꯅ ꯏꯇꯠ ꯇꯠꯇꯅ ꯈꯠꯅꯕ ꯍꯧꯕꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯀꯃꯤꯇꯤ ꯑꯁꯤꯅ ꯇꯥꯕꯗꯒꯤ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯤꯕꯅꯤ꯫ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯇꯠꯇꯅ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯔꯒ ꯐꯤ ꯊꯣꯡꯗꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯂꯥꯎ ꯈꯣꯡꯕ, ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯨꯀꯤꯁꯤꯡꯒꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯂꯨꯖꯗꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯃꯤꯇꯤ ꯑꯁꯤꯅ ꯍꯛꯆꯤꯟꯅ ꯂꯧꯏ꯫ ꯀꯥꯡꯈꯗ ꯂꯤꯟ ꯆꯪꯂꯒ ꯇꯨꯝꯕ ꯉꯝꯕ ꯍꯧꯅꯗꯦ, ꯀꯨꯀꯤꯁꯤꯡ ꯃꯍꯨ ꯄꯥꯟꯕ ꯂꯤꯟꯅꯤ, ꯁꯦꯇꯥꯟꯅꯤ, ꯐꯨꯔꯨꯞ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯀꯃꯤꯇꯤꯅ ꯊꯥꯖꯩ꯫ ꯃꯩꯇꯩꯗꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯄꯥꯝꯕ ꯐꯨꯔꯨꯞꯅꯤ꯫ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ, ꯀꯜꯆꯔ, ꯁ꯭ꯄꯣꯔꯠꯁꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯒ ꯄꯤꯛꯈ꯭ꯔꯕ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯂꯝꯕꯥ ꯇꯧꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯇꯩ ꯐꯨꯔꯨꯞꯇ ꯂꯝꯗꯝ ꯑꯁꯤꯗ ꯁꯩꯗꯥꯡꯂꯛꯄ ꯀꯨꯀꯤꯁꯤꯡꯅ ꯈꯠꯅꯕ ꯍꯧꯔꯛꯄ ꯃꯤꯇꯩꯁꯤꯡ ꯇꯨꯝꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯀꯨꯀꯤꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯥꯡꯖꯤꯡ ꯆꯤꯡꯊꯛꯇ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯑꯃꯨꯛ ꯌꯨꯡꯁꯤꯜꯂꯝꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯔꯤꯕ, ꯃꯤꯇꯩꯁꯤꯡꯅ ꯌꯥꯝꯅ ꯊꯥꯖꯅꯔꯤꯕ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯈꯨꯕꯝ ꯏꯕꯨꯙꯧꯒꯤ ꯃꯐꯝꯗ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯉꯁꯤ ꯑꯌꯨꯛ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯌꯨꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯌꯨꯡꯁꯤꯜꯂꯝꯕꯗꯒꯤ ꯃꯤꯇꯩ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯂꯧꯊꯣꯛꯂꯨꯔꯕ ꯃꯇꯨꯡ ꯉꯁꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯃꯨꯛ ꯀ꯭ꯔꯣꯁ ꯑꯗꯨ ꯌꯨꯡꯁꯤꯟꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯍꯤꯌꯔꯤꯡ ꯆꯠꯊꯒꯗꯕꯁꯨ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯦ꯫